Zam anana taram nokchari amadi pau sandokna pizari. World No Tobacco Day na lakpaga mari lainana lebak asigi mipum khuding makna makhal khuding mati hidak managi pothok sing sijinnaba lepnaba Chief Minister Yumnam Khemchana appeal tawrakli. Social media da thagalakba post amada Chief Minister Yumnam Khemchana hai hidak mana sijinnabana hakchang sokhanbada natana ngakthokpa yaba laina kaya namduna nahalli amadi miyoibagi punsi tensil halli. Unmasking the appeal countering nicotine and tobacco addiction haiba theme asigi makada World Health Organization na ngasi pangthokliba World Tobacco Day asina miyamda hidak mana amasung nicotine sijinnabagi khudong thiningai oibasing adu miyamda paktaknana wakhal tahalli aikoi khudingmakna tobacco free oiba Manipur ama oihanduna tinjang kaijangdaba amadi nungai yaifaba lamdam ama oihannaba amata oina honaminarasi hainasu Chief Minister Yumnam Khemchana makatana appeal tawrakli.